ngasi ayuk phong sifong singdagi maru oiba content khar lokhatcharaga mayamda share tawjaraki ahanbada manipur thokpa maru oiba pawsinggi maraktagi laingakna city hospital da anaba layengdabagi maram hangkhre anaba yengloidaba oirabadi hospital lingdaba phai cm masagi sahi taramapan surabi thobal ningom bomdagi miron binupi ama angang unanaba pukhalakpada positive oirambadagi layengbiu yakidi haiba city hospital gi authority da laingakna ngasi sokos notice thaduna maram piraknaba khankhre ngarang numidang wairam gi thawdo odo minister nongthongbam berena akanba mongna kandem tawroduna miyoibagi minung sigaloinana anabasing layengba ngamloidaba oirabadi hospital lingdabana phai hain phungdokhre press na phangba pawman hai director of medical and health services manipur dr k rajon khuyek piduna city hospital and research center gi managing director dr ch Sandramnida ayi basirol thaduna hospital asina laingakna matam gi oina pikiba yathang singak tabigi maram sayol adu phangba numitegi paraga numitari ni gi manungda ayiba warol oina piraknaba khangan khibani hairi se minister na principal secretary health sokos notice thana ba khangan khraba matungda director na khuyek piduna hospital asida thakiba sayol adu da yauriba mapung obo wafam ngarang September 3 thawal ningom bamdagi masagi saitara mapan surabi masa wai sangdrabi nupi adu angang unanaba pukhalakpa matamda hospital asina athubagi oina layengbagi khudongchaba pikite haiba wafam pauksi amadi social media da phungdok narakpa laire Ministry of Health and Family Welfare gi maikaidigi non covid hospital sing makha tana mathau tawnaba pauktak pirakpa laikre Ministry of Home Affairs na hospital sing veterinary hospital sing amadi atai mari lainaba medical establishment sing private oirabasu public sector oirabasu thabak tawnaba khanganbasu laikre state health department ki maikaidigi hokiba august 3 thokiba yathang amagi matungina kanagomba hospital da ana layengi tangai phadaba anaba mapung oina emergency amadi akhaknaba matamda ana layengi khutongchaba piba tangai phadaba khudingma khudak layengnaba khanganbasu laikre state health department ki maikaidigi hokiba august 18 da serol thoktuna non covid hospital sing da kadigoma covid 19 positive case thengnarabadi anaba du atopaka amada tungana thamlaga isolation area oina thamnaba khanganba laikre kariguma hiram amatada anaba adu layengbagi khudongchaba phangandaba yaro hena phungdokhibane adubo ministry amadi state ki health department na thokpa yathang khudima hospital asina ngaktre hena pali maram asina hospital asigi mathakta matikchaba action lokhatloidabagi maram numit tareni gi manungda ayiba oina piraknaba sokos notice adu thakibani haina su pawsina makhatarakli atopa paw manamuk memsigi pawsi viral satkhrabani ngarang han traffic te attest to ba home guard personnel amagi mathakta action lokhanaba khankhre Imphal Kaisampat junction da hangma police boot amada phamlaga traffic police ki uniform setpa nupi personnel amana gari asobagina lupa songa gari mesagina lupa sahum thamlamu haiba wafam social media da viral oirakraba tungda personnel adu home guard ki traffic police ta attest to bo oiramle thajaba yaba maphamdagi phangba paw na hai nupi personnel adu gi maming pangambam nandibala khawi home guard member number 21479 hauzi Imphal West ki traffic control police TCP da attest toroga leibane mahak ngase ayuk pung 12 makhai nongthil gi pung 3 makhai phawba Kaisampat junction duty thabane pawsina makata na hai social media ra thagalakpa video footage amada traffic police ki uniform set pi nupi asina police boot ta phamlaga makhut gari gi show khara pairaga show dubu lawba lakpa singda selfie na ba machine na thokna wangang watakhi mayam aduna tiar kak pasunatana mahakna senpham adu lawgodoribagi maram karigino haina hangki adubo mahakna mari leinadaba pakhum sing pikhi pawdu social media da viral oiraklaba tungda Manipur police ki makok thongba official singna Manipur lenga ki makhara liba home guard ki commandant report ama thaduna maki mathakta thabak lakhotna ba khanki traffic ki signal indana gari thauri basing adudagi mahakna laukiba senpham sing adu tiar kak pasunate maki furit khawdo oina hapla haba khangbangamle Mang setakiba aran thawng adugi damak maki matakta disciplinary action lokhotnaba hairi mangona kari action lokholabagi haibidu khangalangna busu palle hena pauksiation makhatana phungdorakli atopa maruiba pawa manam World Health Organization COVID-19 virus na aroiba pandemic na te haina warning tokre World Health Organization WHO chief Tedros Adhanom Ghebreyesus na COVID-19 virus na aroiba pandemic na te mathangi pandemic adugi dama malem asina soidanamak hena thorang tahogodabani haina warning tokre hena phagatpa mawng amada mathangi malemgi laisat adu laksinanaba malemgi lebak singna suksoi soidana public health ta invest tagodabani haina su mahakna phungdokre Geneva da press conference amada wangang da WHO gi chief asina haiki machine aroiba pandemic adu oiroi laisat sing amasu malem sin thungna laisat sing punsida
थोक्तुना लैरबा थौदोक अमनि हाइबिसि इतिहासना अकोइदा तंबिरे अदुबु मथंगी मालेम पाक्सना संदोकपा लाइसत लाकपा मतमददि हनक्की असिदा तौरिबा थौरांग असिदगी हेना फजना मालेम असिना सोयदनमक थौरांग तौगदबने इंटरनेशनल हेल्थ रेगुलेशंस की रिव्यू कमिटी अदुना हयेंदगी मखोगी थबक हौरगनी ग्लोबल हेल्थ सिक्योरिटी इंटरनेशनल हेल्थ रेगुलेशन असी ख्वाइदगी मरुओइबा लीगल इंस्ट्रूमेंट अदुने रिव्यू कमिटी अदुना पैंडेमिक असिगी मतम मनुंगदा हौजिक फावबदा इंटरनेशनल हेल्थ रेगुलेशन की तौखिबा थबक अदु अफफत्ता चांग लेपकनी अमसुंग मसीना मथौ ताई थजबा अहोंबसिंग रिकमेंड तौगनी हायना ngarang निथोकाबा नुमित्ता पांगथोकपा प्रेस कॉन्फ्रेंस अदुदा टेड्रोस नाइखि हौजिक फावबदा कोविड-19 टेस्ट करोड़ मंगा हेना तौख्रे इंटरनेशनल हेल्थ रेगुलेशन IHR की रिव्यू कमिटी अदुना इमरजेंसी कमिटी की मिफम फमनबा मालेम की नुनांगबो ओइबा पब्लिक हेल्थ इमरजेंसी अमा लौथोकपा इंटरनेशनल IHR की रोल अमसुंग फंक्शनिंग रिव्यू तौगने अमसुंग ममांगी IHR रिव्यू कमिटी सिंगी रिकमेंडेशन सिंग थबक तो ओंथोकपगी मतांगना करी खुमांग संगसिनबा लैबगे हाइबदु एग्जामिन तौगनी हाइना टेड्रोस न मखा ताखि अनौब कोविड-19 वायरस असिना मालेम की मी मिलियन 19.8 हेना नाख्रे अमसुंग लाइसेट असी नाबा अनाबा लाख 9 गा लिसिंग मार्फु 9 गा सहूंग 19 सीख्रे तमथीरबा लाइसेट असी डिसेंबर इंग लिसिंग 2 गा 9 दा अहानबा थेंगनरखिबने हाइना सुपाउसी इसना मखा तरकली मियामना कोविड-19 की वैक्सीन पुथोकपा ngamnadringai talak asida Russia na puthokuna miyamda supply tawba hokre haina pawsin makha tarakli miyam dugi miyamda pawsi pawdamjage Russia gi covid vaccine Sputnik 5 ki ahanba base miyamna sizina hanaba thadokre Russia gi Gamaleya National Research Center of Epidemiology and Microbiology amasum Russian Direct Investment Fund RDIF na puthokpa COVID-19 virus ki mayok sizinanaba Sputnik 5 vaccine ki ahanba base adu miyamda sizinahanaba thadokre amasum ikuikuidan regional delivery sing thorang tawragani haina Russian Health Ministry na miyamda khangankre Russia ki Ministry of Health ki Gamaleya National Research Center of Epidemiology and Microbiology na puthokpa anauba COVID-19 virus laina thingnabagi gam COVID vac Sputnik 5 vaccine ki ahanba base Rostrabanados Medical Device Regulator की laboratory सिंगदा मथौ ताबा quality testing pass तौखरे अमसु मियामदा सिजिननबगिदम थादोखरे हाइन स्टेटमेंट अमदा मिनिस्ट्री अदुना हाइखि Russian Health Ministry na Sputnik 5 कौब COVID-19 की अहानबा वैक्सीन अदु अगस्त 13 दा रजिस्टर तौखि Russia की कुनुंग असिगी लैरिबा मियाम की अयामबा सरुक्ति था खरगी मनुंगदा COVID-19 वायरस की मेयोक्ता वैक्सीन असि थारगनी हाइना मॉस्को की मेयर सेर्गी Sobianina no maijing numit ma ki asa phungdoki haina su paus na makata na phungdro di myam gi su kari mo le bibi ge habitu snu chuduna comment amam ta thambiramu sigi content si myam tabi bolora matung na yamna sing ong oiba content mani myam Manipur gi maru oiba pau content amani khatang hapjaram ge khelen chanu scientist Imphal West ki uripok polem lai kai digi haujik na London da mapur roiba amadi amakhakta pok saba sahi nauri bi masa amaga laiminari bi Dr. Arubam khelen chanu all India gi oina CSIR NIO Gawagi scientist oina khankre Arubam khelen chanu uripok polem lai kai digi reikidraba Arubam thauba amadi Arubam ongbi Indra Kumari ani gi masanupini nauna apok pakaina khibadagi uripok polem lai kai da leiba Health and Development Organization gi secretary su oiriba mahaki makhura Arubam Bimol maite amadi madomsa Arubam ongbi Ganita ani na apok bi mamaga loinana nawyo nakolakhi Dr. Khelen Chanu tuan ba lamda award kya su phanglabi scientist ni Dr. Arubam Khelen Chanu hauji angang unaba kuidribana maram oiraga CSIR NIO Gawada Onimography gi scientist oina mamang thagi kungani pan join tawgadabadu ngasi London dagi laktuna join tawragani hari Dr. Arubam Khelen Chanu scientist ama oina English sing ani gani fugani pan gi February tang kun mapan phawba thabak tawgun hen su poksi sin makatarakli amaromda Community transmission laire thabak lokhalasi export sing mamang thagi angan basrukta Manipur COVID-19 community transmission gi ahanba stage ta laire haina warning tokraba matung health specialist Dr. Nipana punna sign tawduna thadrok pasirol amana haujikti masigi chapsaba khudam lairabana lengak na Manipur community transmission laire haina lokthokadabani hairi public health specialist rated program officer sing Dr. T.S. Suresh, Dr. S.I. Surchandra, Dr. L. Santikumar, Dr. S. Sukumar, Dr. Ibosau, Dr. A.K. Khamba, Dr. S. Priyo Kumar, amasum Dr. A.S. Felix
खतिंगना पुन्ना थदोरकपा चिरोल अमना हाई अगस्त 12 सेप्टेम्बर 3 फावबगी मनुंगदा इन्फेक्ट तौखिबा सेबिलियन 1739 गी मनुंगदा 1993 कम्युनिटी ट्रांसमिशन नि हाइबा खंगबा ngamle हौजुक मणिपुर डिस्ट्रिक्ट खुदिमा कोविड-19 न सोगनबगा लोइनाना इम्फाल वेस्ट इम्फाल ईस्ट सेनापति अमसुम चुचामपुर डिस्ट्रिक्ट न ख्वाइदगी हेना सोगलिबा असि करिगिनो हाइबगी मतंगदा एनालाइसिस तौर हेना पलदुना डॉक्टर सिंगी सरोल अदुना हाई लेंगाकना हौजुकती मणिपुर कम्युनिटी ट्रांसमिशन लैरे हेना लौथोकपीबगा लोइनाना मखा ताना संदोरकपा थिंगनबा थौरांगसिंग असि लोखतपियो हेना पाउसिएशन मखा तरकली थैंक यू।